ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯥꯟ ꯃꯌꯥꯝ ꯇꯧꯈꯤꯕꯗ ꯂꯥꯏꯔꯤꯛꯇꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕꯁꯤ ꯀꯩꯁꯨ ꯊꯣꯛꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯣꯏꯗꯅꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯒ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯅꯕ ꯍꯧꯒꯠꯂꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯂꯥꯟꯁꯤꯗꯁꯨ ꯊꯣꯏꯅ ꯈꯟꯗꯕꯕꯨꯗꯤ ꯌꯥꯗꯦ ꯑꯩꯒꯤ ꯖꯥꯇꯤ ꯑꯩꯒꯤ ꯏꯐꯨꯔꯨꯞ ꯁꯣꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯁꯤ ꯂꯣꯏꯅꯃꯛ ꯐꯥꯎꯐꯝ ꯊꯣꯛꯑꯦ ꯑꯗꯨꯏꯁꯨ ꯐꯥꯎ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯁꯥꯇ꯭ꯔ ꯍꯥꯏꯗꯤ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯇꯧꯗꯕꯤꯗ ꯖꯁ ꯐꯥꯎ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯤꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯀꯩ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯒ ꯉꯝꯃꯒ ꯁꯥꯟꯇꯤ ꯄꯨꯔꯛꯄꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯉꯝꯒꯅꯤ ꯀꯥꯏꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅꯁꯨ ꯑꯐꯕ ꯋꯥꯈꯜ ꯈꯪꯗꯕ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯐꯤꯂꯤꯡ ꯑꯃ ꯏꯁꯥꯗ ꯉꯁꯥꯏ ꯍꯦꯛ ꯁꯣꯝꯗ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯌꯦꯡꯖꯔꯝꯕꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯗꯦꯕ ꯑꯩꯅ ꯁꯨꯝ ꯃꯥꯔꯛ ꯋꯥꯡꯀꯅꯤ ꯗꯥꯎ ꯌꯥꯔꯒꯗꯤ ꯔꯦꯡ ꯌꯥꯎꯔꯛꯄ ꯌꯥꯏꯕꯨꯗꯤ ꯑꯩ ꯈꯟꯖꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯥꯔꯁ ꯀꯣꯏꯁꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯖꯔꯨꯗꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯩ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯐꯥꯎꯖꯈꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯀ꯭ꯂꯥꯁ 12 ꯍꯦꯛ ꯃꯦꯗꯒꯤ ꯏꯔꯥꯡꯁꯦ ꯍꯧꯈꯤꯕꯗꯅ ꯃꯦꯗꯒꯤ ꯗꯦꯠ 3ꯗꯒꯤ ꯏꯔꯥꯡꯁꯦ ꯍꯧꯔꯦ ꯑꯩꯁꯦ ꯗꯦꯠ 3ꯗꯒꯤ ꯍꯣꯁꯇꯦꯜ ꯆꯪꯅꯤꯅ ꯇꯧꯔꯝꯕꯅꯦꯕ ꯑꯗꯩꯗꯤ ꯅꯨꯃꯤꯠ about 2 weeks ꯑꯩꯁꯦ ꯆꯣꯟꯊꯔꯒ ꯁꯥꯔ ꯍꯣꯏꯅ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯑꯗꯨꯝ ꯆꯪꯉꯣ ꯑꯇꯣꯞꯄꯁꯨ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯂꯩꯔꯒ ꯑꯣꯖꯥꯁꯤꯡ ꯇꯧꯔꯒ ꯍꯣꯠꯅꯔꯁꯦꯅ ꯇꯧꯔꯒ ꯑꯩꯁꯦ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯁꯤꯗ ꯑꯗꯨꯝ ꯃꯦꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯆꯪꯖꯔꯒ ꯑꯗꯨꯝ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯁꯥꯔ ꯍꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯇꯤꯒꯤ ꯀꯧꯕꯗꯤ ꯌꯥꯗ꯭ꯔꯦ ꯂꯥꯟ ꯇꯧꯕꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯁꯪꯕ ꯀꯥꯟꯗ ꯀꯧꯔꯒ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯍꯣꯁꯇꯦꯜꯒꯤ ꯍꯥꯟꯅ ꯍꯧꯔꯦꯕ ꯑꯗꯩ ꯍꯣꯁꯇꯦꯜꯒꯤ ꯍꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯐꯣꯟ ꯅꯨꯡ ꯑꯃ ꯀꯩꯝꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯣ ꯑꯝꯇ ꯄꯥꯏꯗ꯭ꯔꯕꯅꯤ나 ꯄꯥꯎꯁꯦ ꯐꯖꯅ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗꯣ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯈꯕꯔꯒꯨꯝꯕꯗꯤ ꯈꯔ ꯄꯥꯕꯗ ꯊꯦꯡꯅꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯑꯗꯨꯁꯨ ꯊꯣꯏꯗꯣꯛꯅ ꯑꯩꯁꯤꯗ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯁꯦ ꯂꯥꯟ ꯇꯧꯔꯒꯁꯨ ꯂꯥꯏꯔꯤꯛꯇꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣꯅ ꯈꯜꯂꯒ ꯑꯩ ꯑꯝꯇꯪꯗꯤ ꯃꯥꯔꯛ ꯋꯥꯡꯅ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯌꯥꯗꯦꯅ ꯑꯩꯅ ꯈꯜꯂꯒ ꯍꯣꯁꯇꯦꯜ ꯆꯪꯖꯈꯤꯕꯅꯤꯅ ꯑꯩꯒꯤꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯐꯥꯎꯏ ꯑꯗꯨꯁꯨ ꯊꯣꯏꯗꯣꯛꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯧꯕꯗꯗꯤ ꯀꯩꯁꯨ ꯑꯌꯦꯠꯄꯗꯤ ꯂꯩꯒꯗꯕ꯭ꯔꯥꯅ ꯑꯩ ꯈꯟꯖꯩ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯀꯩꯅꯣ टाइम टेबल है दिल्ली की तौगदबसिंग सेमे सर होना पुंग असुक्ता पुंग 5 हौगटपा पुंग 5:30 हौगटपा सुमाइना फिक्स टाइमिंग अमा तौर सी टाइमिंग से हौगटब यादे सी टाइमिंग से ब्रश सेंग लोइदब यादे सिदगी चा थकप हौरगा सी बुक लाइक पाबाना सुमाइना मतम फजना खाइदोबा अखोगी सेंबीबा सर होना अदो सेंबीबदना सी मतमसिदा ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯌꯥꯕ ꯈꯪꯅꯕ ꯍꯥꯏꯗꯤ ꯃꯥꯔꯛ ꯈꯛꯇꯪꯒꯤꯁꯨ ꯈꯟꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯩ ꯇꯨꯡꯗ ꯍꯧꯖꯤꯛ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯕꯒꯤ ꯑꯃ ꯌꯥꯝꯅ ꯋꯥꯠꯂꯤꯕꯅꯤꯅ लाइक कई हेंजना एग्जाम खी नतन एंट्रांस की खनबनीना अनीमक तौर कूपना होटजरे मीसे लोनमक लाइक लोन पारे है हॉस्टल की मी लाइक पाद मी लेतरे हॉस्टल की अखोसे सुमायना स्कूल स्कूल हाँ मेद चंगा सी मेद की चंब हो हॉस्टल मी याम लेब नते ममा तरा सरवेना अया पीबगी लांच तौबनी याम कन लेबे यागी दुबु सुम तौर खर खर लेबा होरे सेशन तम तम होरे दुगा डिसेंबर तक कोई स्कूल की कोचिंग अचौबा हाइताने स्कूल छात्र लोइनमक कंपलसरी मकुदिन नते स्कूल छात्र 50% हेना स्कूल जुदा रिसाइट तहलगा कोई अकन मोंग ओजाने अहिंग खातना क्लास तौबा एग्जाम तौबा अथिंग अबुक एग्जाम तौबा सुमाइन तौरगा याम कन होना बिरगा तौरपनेबा अदो सिदेंसदा मी अतोपसु बेमक लाइक पाइ अदोइसु मी गी बुदि कोक मखाबुदि पोले हाइजनिंग अदोइसु अइना आई सुमाइना खजरबिन आई सुम लाइक सुम पाबा इथोपसु याम तौवेबा पाबा इबगा अदुम फाबजे इथोपा अमा फानी इथोपा दे तोइ जोने डिविजन जी अइना पागिबा लाइक से डिविजन तौजैबा ꯁꯤꯅꯤꯁꯨ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯈ꯭ꯔꯦꯅ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇꯕ ꯑꯩꯅ ꯄꯥꯈꯤꯕꯗꯨ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯉꯔꯥꯡ ꯄꯥꯈꯤꯕꯗꯨ ꯀꯩ ꯌꯥꯎꯈꯤ ꯑꯃꯨꯛ ꯀꯩ ꯄꯥꯗꯧꯕ ꯈꯔ ꯋꯥꯠꯂꯤꯕ꯭ꯔꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯗꯦꯂꯤꯒꯤ ꯑꯣꯏꯅ ꯔꯤꯚꯤꯖꯟ ꯇꯧꯖꯔꯒ ꯇꯧꯖꯕ ꯍꯣꯁꯇꯦꯜꯗꯒꯤ ꯅꯣꯡ ꯍꯨꯝꯅꯤꯒꯨꯝꯕ ꯀꯩꯅꯣ ꯐꯪꯕ ꯌꯥꯎꯋꯦꯕ ꯁꯨꯇꯤ ꯐꯪꯕ ꯍꯨꯝꯅꯤ ꯐꯪꯕ ꯃꯔꯤ ꯐꯪꯕ ꯃꯔꯛꯇ ꯌꯥꯎꯋꯦꯕ ꯐꯪꯕꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯣꯖꯥꯅ ꯑꯃꯨꯛ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯣꯏꯁꯨ ꯅꯪ ꯀꯩꯀꯩ ꯈꯪꯗꯕ ꯌꯥꯎꯒꯦ ꯑꯗꯨꯝ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯩꯁꯦ ꯍꯣꯡꯕꯗꯁꯨ ꯑꯩꯈꯣꯏ ꯖꯣꯒ꯭ꯔꯥꯐꯤꯒꯤ ꯃꯦꯝ ꯑꯔꯨꯅꯥ ꯑꯃ ꯂꯩꯁꯤ ꯃꯉꯣꯟꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯈꯪꯗꯕ ꯌꯥꯎꯔꯛꯄꯗ ꯌꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯡꯃꯗ ꯄꯨꯡ 2ꯒꯨꯝꯕ ꯑꯗꯨꯝ ꯃꯔꯛꯇ ꯂꯩꯔꯒ ꯅꯩꯅꯕ ꯇꯧꯋꯦ ꯑꯗꯩ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩꯅ ꯍꯤꯁꯇ꯭ꯔꯤꯁꯤ ꯏꯟꯇꯔꯦꯁ ꯂꯩꯖꯕꯅꯤꯅ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯦꯝ ꯃꯟꯖꯨꯅ ꯂꯨꯋꯥꯡꯁꯪ ꯀꯩꯅꯣ ꯂꯩꯐꯝ ꯈꯨꯅꯧꯗꯒꯤ ꯃꯥꯏ ꯃꯅꯥꯛꯇꯁꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯆꯠꯂꯒ ꯍꯦꯟꯅ ꯑꯩꯅ ꯀꯩꯀꯩ ꯋꯥꯠꯄꯗꯣ ꯅꯩꯅꯖꯔꯒ ꯍꯣꯠꯅꯖꯕ ꯑꯩꯅ ꯁꯨꯝ ꯀꯩꯝꯇꯪ ꯈꯪꯗꯕ ꯂꯥꯏꯔꯤꯛꯀꯤ ꯀꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ
ꯇꯧꯔꯒ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯗꯤ ꯌꯥꯝ ꯇꯣꯏꯅꯕꯨꯗꯤ ꯐꯪꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯇꯥꯡ ꯊꯣꯛꯂꯛꯄꯅꯤꯅ ꯑꯗꯨꯑꯣꯏꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯕꯨꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯑꯗꯩꯗꯤ ꯑꯩꯁꯤ ꯃꯦꯠꯁ ꯂꯧꯖꯕꯅꯦꯕ ꯑꯩꯒꯤ ꯃꯦꯠꯁꯀꯤ ꯑꯣꯖꯥ ꯑꯃꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯅꯤꯡꯗ ꯃꯉꯣꯟꯁꯨ ꯍꯦꯛ ꯍꯦꯛ ꯇꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯖꯩ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯗꯕꯨꯗꯤ ꯍꯥꯟꯅ ꯄꯤꯅꯤꯡꯉꯦ ꯑꯗꯩꯗꯤ ꯑꯩ ꯉꯁꯥꯏꯒꯤ ꯀꯀꯥ ꯑꯃ ꯍꯥꯏꯖꯈꯤꯕꯁꯨ ꯄꯤꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯁꯤꯒꯤ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯂꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯏ.ꯀꯦ ꯁ꯭ꯀꯨꯜꯒꯤ ꯑꯩꯈꯣꯏ ꯐꯦꯀꯜꯇꯤ ꯃꯦꯝꯕꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯁꯔ ꯐꯥꯎꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤꯗꯒꯤ ꯍꯧꯔꯒ ꯁ꯭ꯇꯥꯐ ꯂꯣꯏꯅꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯐꯥꯎ ꯌꯥꯎꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯀꯥꯏꯗ ꯀꯩ ꯁꯣꯏꯒꯗꯒꯦꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯁꯦꯟꯅꯕꯤꯔꯛꯄ ꯃꯣꯏꯗ ꯑꯩ ꯂꯣꯏꯅ ꯄꯤꯖꯅꯤꯡꯉꯦ ꯑꯩ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯒꯤ ꯇꯨꯡꯒꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯁꯦ ꯂꯥꯛꯂꯤꯕ ꯗꯦꯠ 15ꯗꯒꯤ ꯍꯧꯗꯣꯔꯤꯕ CUET ꯑꯦꯛꯖꯥꯝ ꯑꯦꯟꯇ꯭ꯔꯥꯟꯁꯀꯤ ꯑꯦꯛꯖꯥꯝꯁꯤ ꯊꯥꯔꯕ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝꯁꯤꯒꯤ ꯃꯥꯔꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯀꯩꯒꯨꯝꯕ ꯐꯪ ꯇꯥꯔꯒꯗꯤ DUꯗ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯈꯜꯂꯦ ꯍꯤꯁꯇ꯭ꯔꯤ ꯑꯣꯅꯔꯁ ꯇꯧꯔꯒ ꯑꯗꯣ ꯁꯤ ꯂꯣꯏꯕꯒ ꯑꯩꯁꯦ ꯁꯨꯝ ꯃꯈꯥ ꯑꯣꯏꯅ MA ꯇꯧꯊꯕ ꯅꯦꯠ ꯊꯥꯒꯦꯅꯁꯨ ꯈꯜꯂꯦ ꯑꯗꯨꯒ ꯁꯤ ꯇꯧꯅ ꯑꯩ ꯁꯨꯝ UPSC ꯑꯦꯛꯖꯥꯝꯁꯨ ꯊꯥꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯖꯩ ꯑꯌꯥꯝꯕ ꯁꯨꯃꯥꯏꯅ UPSCꯒꯨꯝꯕꯗ ꯐꯥꯎꯕ IAS IPSꯁꯦ ꯃꯩꯇꯩꯗꯗꯤ ꯃꯁꯤꯡꯁꯦ ꯌꯥꯝ ꯋꯥꯠꯂꯦ ꯍꯥꯏꯅꯁꯨ ꯈꯟꯖꯩꯀꯣ ꯍꯟꯗꯛ ꯂꯥꯟꯁꯨ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯁꯤꯒꯨꯝꯕꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯧꯕ ꯉꯝꯃꯒ ꯁꯃꯥꯖꯁꯤꯗ ꯑꯃꯨꯛꯇꯪ ꯑꯑꯣꯟꯕ ꯑꯃꯇꯪ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯠꯂꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝ ꯁꯣꯠꯊꯔꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯔꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯋꯥꯠꯄꯁꯤꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯔꯒꯗꯤ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯟꯖꯕ ꯍꯥꯏꯗꯤ ꯁꯃꯥꯖꯁꯤꯒꯤꯗꯃꯛꯇ ꯀꯩꯝꯇꯪ ꯑꯐꯕ ꯑꯝꯇꯪꯗꯤ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯁꯦ ꯈꯟꯖꯩ ꯑꯗꯨ UPSCꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯀꯩꯝꯇꯪ ꯑꯐꯕ ꯑꯃꯗꯤ ꯈꯟꯕꯁꯦ ꯑꯩꯅ UPSC ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯈꯟꯖꯕ ꯁꯤꯒꯤ ꯏꯔꯥꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯂꯣꯏꯅꯃꯛ ꯕꯣꯠ ꯀꯨꯀꯤꯁꯨ ꯑꯣꯏꯁꯅꯨ ꯃꯩꯇꯩꯁꯨ ꯑꯣꯏꯁꯅꯨ ꯇꯥꯡꯈꯨꯜꯁꯨ ꯑꯣꯏꯁꯅꯨ ꯂꯣꯏꯅꯃꯛ ꯁꯥꯇ꯭ꯔꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯨꯂꯞ ꯃꯃꯤ ꯆꯥꯎꯅ ꯇꯥꯈ꯭ꯔꯕꯅꯦꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯁꯤꯅꯃꯃꯤ ꯇꯥꯔꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯥꯈ꯭ꯔꯦꯅ ꯁꯨꯝ ꯁꯣꯟꯊꯔꯒ ꯃꯤꯅ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨ ꯍꯥꯠꯈ꯭ꯔꯦ ꯁꯤꯕꯨ ꯋꯥꯈꯜꯁꯦ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯄꯥꯛ ꯈꯜꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯣꯏꯅ ꯍꯥꯏꯗꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯁꯤꯗꯤ ꯂꯥꯟ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯥꯟ ꯃꯌꯥꯝ ꯇꯧꯈꯤꯕꯗ ꯂꯥꯏꯔꯤꯛꯇꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕꯁꯤ ꯀꯩꯁꯨ ꯊꯣꯛꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯣꯏꯗꯅꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯒ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯅꯕ ꯍꯧꯒꯠꯂꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯂꯥꯟꯁꯤꯗꯁꯨ ꯊꯣꯏꯅ ꯈꯟꯗꯕꯕꯨꯗꯤ ꯌꯥꯗꯦ ꯑꯩꯒꯤ ꯖꯥꯇꯤ ꯑꯩꯒꯤ ꯏꯐꯨꯔꯨꯠ ꯁꯣꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯁꯤ ꯂꯣꯏꯅꯃꯛ ꯐꯥꯎꯐꯝ ꯊꯣꯛꯑꯦ ꯑꯗꯨꯏꯁꯨ ꯐꯥꯎ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯁꯥꯇ꯭ꯔ ꯍꯥꯏꯗꯤ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯇꯧꯗꯕꯤꯗ ꯖꯁ ꯐꯥꯎ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯤꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯀꯩ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯒ ꯉꯝꯃꯒ ꯁꯥꯟꯇꯤ ꯄꯨꯔꯛꯄꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯉꯝꯒꯅꯤ ꯀꯥꯏꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅꯁꯨ ꯑꯐꯕ ꯋꯥꯈꯜ ꯈꯟꯍꯟꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯤꯀꯣꯛ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤꯗ ꯑꯄꯥꯝꯕ ꯑꯣꯏꯅ ꯀꯔꯤ ꯐꯥꯎꯒꯦ? ꯑꯗꯨꯒꯤꯗꯃꯛꯇꯗ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯋꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯃꯥꯒꯤ ꯇꯦꯟꯒꯤꯗꯗꯤꯀꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯕ ꯃꯉꯣꯟꯗ ꯑꯩꯅ ꯈꯔꯒ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯩꯅ ꯍꯥꯏꯕ ꯂꯩꯌꯦꯕ ꯅꯪ ꯇꯦꯟꯗ ꯔꯦꯡ ꯆꯟꯗ꯭ꯔꯒꯁꯨ ꯅꯪ PC ꯌꯥꯝ ꯋꯥꯡꯉꯤ ꯂꯥꯏꯔꯤꯛꯇ ꯏꯕꯨꯡꯉꯣ ꯍꯣꯠꯅꯧ PC ꯆꯟꯕꯒꯨꯝꯕꯅꯤ ꯅꯪꯒꯤ ꯃꯃꯥꯡꯗ 92 PC ꯆꯠꯄꯗ ꯇꯦꯟꯗ ꯔꯦꯡ ꯂꯣꯏ ꯌꯥꯎꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯅꯪ ꯆꯞ ꯃꯥꯟꯅꯕꯒꯨꯝꯕꯅꯤ ꯅꯪ ꯔꯦꯡ ꯑꯃꯅꯤ ꯃꯥꯔꯛ ꯑꯃꯅꯤ ꯁꯣꯟꯊꯕ ꯍꯥꯏꯕꯗꯨꯗꯤ 11 12 ꯅꯪ ꯐꯥꯔꯁ ꯑꯦꯇꯦꯝ ꯇꯧꯗꯣꯏꯁꯤ 12 ꯅꯪ ꯑꯣꯟꯂꯤ ꯅꯪ ꯄꯥꯝꯖꯈꯤꯕ ꯅꯪꯅ ꯄꯣꯖꯤꯁꯟ ꯄꯥꯝꯖꯩ ꯍꯥꯏꯕ ꯔꯦꯡꯗꯣ ꯑꯗꯨꯗꯤ ꯌꯧꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯀꯟꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯇꯣꯏꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯅꯪ ꯑꯇꯩꯇ ꯅꯪ ꯐꯣꯀꯁ ꯇꯧꯒꯅꯨ ꯅꯪ ꯁꯤ ꯃꯦꯟꯂꯤ ꯅꯪ 12ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯃꯥꯏ ꯑꯝꯇꯁꯨ ꯆꯤꯡꯈꯠꯂꯛꯄ ꯅꯪꯕꯨ ꯅꯪꯅ ꯇꯦꯟꯗ ꯉꯝꯖꯍꯧꯗꯕꯗꯣ ꯐꯖꯅ ꯀꯟꯅ ꯍꯣꯠꯅꯧ ꯑꯩ ꯃꯉꯣꯟꯗ ꯁꯤꯒꯨꯝꯕꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯄꯜꯂꯦ ꯑꯗꯨꯅꯅꯦ ꯍꯦꯛ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯦꯛ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯀꯣ ꯑꯕꯨꯡꯉꯣꯅ ꯑꯃꯠꯇ ꯐꯣꯀꯁ ꯇꯧꯒꯅꯨ ꯐꯣꯟ ꯄꯥꯏꯒꯅꯨ ꯅꯪ ꯄꯥꯏꯅꯤꯡꯉꯁꯨ ꯉꯥꯏꯍꯥꯛ ꯄꯥꯏꯌꯨ ꯇꯧꯕꯗꯕꯨ ꯅꯪ ꯃꯦꯟꯂꯤ ꯅꯪ ꯂꯥꯏꯔꯤꯛ ꯌꯥꯝ ꯀꯟꯅ ꯄꯥꯎ ꯃꯥꯅ ꯌꯨꯝꯗ ꯊꯣꯛꯂꯛꯑꯁꯨ ꯃꯥꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯗꯤ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯄꯥꯔꯒ ꯂꯩꯕ ꯃꯤꯗꯤ ꯀꯣꯏꯗ꯭ꯔꯦꯀꯣ ꯃꯥ ꯃꯤ ꯑꯃꯁꯦ ꯑꯗꯨꯝ ꯆꯥꯟꯅꯅꯕ ꯇꯤꯟꯅꯕ ꯂꯣꯏꯅꯃꯛꯅ ꯍꯩꯌꯦꯕ ꯁꯤ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯄꯨꯡ ꯏꯁꯩꯒꯨꯝꯕꯁꯨ ꯄꯥꯝꯕꯅꯦ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯀꯥ ꯑꯃ ꯄꯨꯡ ꯊꯤꯟꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯏ ꯃꯅꯥꯛꯇ ꯆꯦꯟꯈꯤꯅꯦꯕ ꯑꯗꯨ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯕꯦꯟ ꯉꯥꯏꯕꯁꯦ ꯃꯥ ꯑꯗꯨ ꯂꯩꯔꯨꯗꯣꯏꯅꯦꯕ ꯑꯗꯨꯒ ꯊꯤꯟꯕ ꯍꯩ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯦꯛꯇ ꯊꯤꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯩ ꯏꯁꯩ ꯁꯛꯄꯁꯨ ꯁꯨꯝ ꯐꯣꯛꯀꯨꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯌꯥꯝ ꯃꯩꯇꯩ ꯏꯁꯩꯁꯨ ꯍꯩ ꯁꯨꯝ ꯄꯥꯝꯖꯕꯅꯤꯅ ꯁꯨꯝ ꯁꯤꯗꯁꯨ ꯀꯥꯏꯗꯦ
ꯁꯛꯇꯨ ꯌꯥꯝ ꯍꯩꯕ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯝꯖꯔꯨꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯖꯕꯅꯤꯗ ꯑꯩꯅ ꯍꯩꯔꯥꯡꯒꯣꯏꯅꯤꯗ ꯆꯥꯅꯕ ꯍꯩꯅꯤ